पाउचेदे युमफम ओइबा मरुइबा पाउ खरा अपडेट तौजरी सना लेबकी मफाउद ऑपोजिशन पांडम मसिन मनाउ मंगा की थौदोक अदुमक लहेनिंगेदा इविरफ नेफ्रम कृष्ण मोहन पार्लियामेंटरी डेमोक्रेसी रूलिंग अमसुंग ऑपोजिशन हाइबस्ती थादोंनबा याद्रबने खुबा खुनम गुंबनी जलिय की ममाई गुंबनी हारिबने अकन ऑपोजिशन लैरबा मकै अफब गवर्नमेंट लैगनी ऑपोजिशन लैत्रबा नत्रगना मपांगल सोलबदे डेमोक्रेटिक गवर्नमेंट की ममी साबलक्तोन डिक्टेटोरियल गवर्नमेंट अदुदगी भीमना मंत्री ओइबगी फियमदा तारकपा मसाना ताबने हजु स्टेट असि की तरह कनिथोइ सुबा लेजिस्लेटिव असेंबली सेमख्रे सब मिनिस्टर लुसिंगबा काउंसिल ऑफ मिनिस्टर सु लैख्रे तारुक्ति वाले स्टेट असेंबली की स्पीकर सु लंपा याउतना कनख्रे तरह कनिथोइ सुबा असेंबली की अहानबा सेशन नमित हुमनी खक फंख्रे मिफम अदुदा मेंबर एमएलए सिंह मिनिस्टर याउना फंफम सिनखिबा अदुदा रूलिंग बेंच द बीजेपी एनपीएफ जेडीयू एनवीपी केफी अमसुंग इंडिपेंडेंट अनि पुन्ना मेंबर यांgai गमदोय फंख्रे अदुगा ऑपोजिशन बेंच द कांग्रेस की मंगा इंडिपेंडेंट सेनापति डिस्ट्रिक्ट की कारोंग एसी की मिहुत जे कोमो सो फंख्रे अदुनाति हौजि फाबगी ऑन स्पीकर याउना रूलिंग बेंच द मिनिस्टर सिंह जाउना मेंबर यांgai गमदोय अदुगा ऑपोजिशन द तरुखक लैरे तौबगी बुद्धि मणिपुर की पॉलिटिकल फुआरी द ऑपोजिशन बेंच द सुमनतगी कांग्रेस मेंबर अमखक फमदुना पार्लियामेंटरी डेमोक्रेसी की मगुन गाखिबसु लैखे मेंबर अदु अतै कनासु नते मिनिस्टर पेरंप लैखिद्रबा रिसांग काइसिंगने मतमदुगी असेंबली द ऑपोजिशन मेंबर अमखक्तना लौखिबा थौदांग अदु निंसिंगलुरगदि हौजि कांग्रेस की मंगा इंडिपेंडेंट अमा पुना तरुक लैरिबा सेमक असोनबनि हाने लौनरमगदबा मानदे हौजि ऑपोजिशन द लैरिबा कांग्रेस की मेंबर एमएलए मंगा असि महाभारत लांगी पंदब मसिन मनाव मंगा गुमना थौना लहनिंगे मसिंग यामलबसु कबरकी माइकेदा थरम तौनबना लांदा माइथेखि नागालनिमक उकल लैनबा ngaktani तौयुम सुंग माइथीबा मुसुंग बाइफक पाइबसिदि तौतोरकफा थबक वांगांग सांगांग लिजा सजत अमदि मियामखि थाजबकी मखा फोली हाइबसु सुमदबदि नते अदुनदि ऑपोजिशन द लैरिबा मंगा तरुक असि पंतम मसिन मनाव मंगा की खांगबा कनबा मदे थौना अदुमक लहनिंगे पार्लियामेंटरी डेमोक्रेसी मतिक मै हनथन धनवा होनहनिंगे मियामगे खोलावबु गवर्नमेंट की नकोंग द जैनरबा चप चावा थौदांग लहनिंगे हाना फोंदोक नारकलिबने अमबोरबसु हौजि बीजेपी गवर्नमेंट असिदा कांग्रेस नतन पुनमक सावटख्रे एनपीएफ नागा पीपल्स फ्रंट नतना अतै पार्टी द मिनिस्टर फम पीबगे वाफम लैत्री आइनस मिनिस्टर ना मेडिया की खुदांग द यामना मयक सेना फोंदोरख्रबसु होसिनरिबा असिनादि अरोनतुके पॉलिटिकल लौनत्रगना कुवदि खरादि लेरमगदबा माले लेरमदबसु जाय मार्च 10 द इलेक्शन के फल लाउथोप लोइख्रे बीजेपी न मफुंग फाबा मेजॉरिटी फंगलबा फावदा लुचिंगबा अमा खनबदा नमित 10 नि मतम लौखे उसिन मार्च कुंगा मथोइद मिनिस्टर अमरी कैबिनेट मिनिस्टर मंगा वसक लौखे अदुग मिनिस्टर सिंह पाइगदब सिंथा यंथोप नत्रगन लाउथोपदन मित 3 नि संहनखे मिनिस्टर सिंह सिंथा अमदा विदना असेंबली की हानबा सेशन याउखे असुगंबा कया असना क्राइसिस अमदी अदुमक लोइदुना लेबा रिमोट कंट्रोल गवर्नमेंट ओइरे हाइदरगले पुनमगसि तौरिबा अमदी तौथोरप तबंगना ताकबनी मरमदुना कांग्रेस ना असेंबली की मनुंग अमसुंग मपानदा चपचावा ऑपोजिशन की थौदांग लौगदबनी मसिंग यामद्रबसु याम जामदबन लाक्सिन बंगामी हाइबदु उटकदबनी मियाम की अमत ngaरब बाखोलोय ओइगदबनी आना पुनिंगी वासु फोंदोक नरक्तब नते कुमजा लिसिंग अनि तरग तरेट की मार्च मरी अमसंग निपान द पांगथोकिबा तरग मथोइ सुबा मणिपुर लेजिस्लेटिव असेंबली इलेक्शन मतुंगदा बीजेपी न लुचिंग बसुंगसिना गवर्नमेंट सेमके एनबीरेन मार्च 10 मगदा मिनिस्टर ओइना वसक लौखे कैबिनेट मिनिस्टर निफान सु वसके हानबा असेंबली की सेशन मार्च 19 दगी कुलुमदोइ फावबा सथागे सेशन के अरोइब नुमित कैबिनेट मिनिस्टर अहमसु वसके अदुबु मिनिस्टर सिंह की पोर्टफोलियो दि मार्च 15 लाउथोके नमित अदुमक द फम की कैबिनेट मिफम द एंटी करप्शन सेल लिंगनवा ग्रेड 3 अमसुंग 4 फोर्स लौबद इंटरव्यू तौदन फवरेब नके ngasi di sahi manga mafung fakre kumja lising ani tara ga direct ki July 10 ningthau ka नुमित कलम असिमक्त द अफब लैंगाक लमगी सन नमसी सांगी अतेव सन्ना वाइबदी सरुक फंगी आइनरिबनी जुलाई 12 दना असाक मैदगी तंगाई फदब थबक त येलकलबदी एक्शन लौगनी आइबसिबु चुंगदरने आइबन सिंगबा साना लेबकी मपाउक चेनखे हंदकना करम थोकलगदबनो खंग्री खदांगदी फजन फनन इंथिजना थादगी सोशल मीडिया द वायरल सटखिबना कोंकाइनी अदुबु लोकि वरेप हाइदोखिबा अयंबा हौगिबा सही मंगादा मसी लेंगद लैरी आइनरपसु कोंकाइनी डिस्ट्रिक्ट बाउंड्री कमीशन की वफम तुमिन लैख्रे मणिपुर पीपल्स प्रोटेक्शन बिल 2018 लोकताक द थुम बोरा अमा थादबग चपमानाख्रे तुमख्रे नेशनल स्पोर्ट्स यूनिवर्सिटी NSU हुई याउद्रबदी थीबा खंग्रे यूनियन मिनिस्टर सिंह लाकलंबा मतमदा लाउथोकलंबा कयासु लैरे यामख्रेदा हाइरुदना कानागनी थाजद्रे करियमुक हाइगनी कोरोना लांथेंग मरक्ता सुजाकाफ मार्क्स अप्लाई तौरमले आइबगी वाथोकपबु उसी बकुल चंग्रे
lemna amata tharoi haina thi hekta harakani dry estate ni hariba manipur da yungang for liquor gi dukan hanglagani ai khi dusu ningsing lagi thabak tawdaba government amata laikide aujuk su tawre adubo sing jagring amada sengkuk ama mangalli haibagum ladana khadang tha dabana ngahki mitrangkum songkhibadi jai tungdadi kaurup tumna mangkhibagum manglak loi haningai leite Mina Sivana Sinda Sana Sivana Kongul da Haibasju Tambangam de Adonadi State Assembly ki manung amusung mapanda opposition ki pangal amusung taunana Miam ki thazaba mangan dana bahwanaba tai Akan bo opposition ohen batai nagal na matana kuba khova yaroi makol thokloi misang yam bang haktana mapangal kalle haibe yaroi Mangaga samaga sokna kiba Mahabharat landa mangana mai paki sama mai thiki sagai tungki Coronavirus lanting su pukham thinduna kuba kodun haukibare madu so takre law khakhtana khatang thada ba khakhtana oide haibadasu khangminabaga loinana sahi manga ge list da democratic rights on hokrabasu aihoi gi hingbagi right mangan danaba mangdanaba kannaba lawdaba yade miamgi kholau khonthang jainarba ngasi gi opposition mathawne bandamasin banau manga gi khangba kanba thawna langjel punabak opposition congress ki mla manga dal henenge maduda miamna su soidana mateng panglakani khale ruling gi bathaw tawsano Nafsari tawbasingsu adum tawsano Chief Minister oinabasu adumak lanthengna sano opposition mathau tawbiyu hainaribasi tarainadi lawroisi atopa pau amadana Saifo gi vanna Manipur wanba somde makhoi gi mathakta legal action lawgadabani amako haugiba tang kulhumdoidagi hauduna Nagaland amadi Manipur gi tainaba mafum oiriba casual sada Southern Angami People's Organization Saifo na matam kaktaba bangi khonjang changchileba asina Manipur gi miyam bohalle makoina changchileba dimana si Nagaland lengak tawgadabani an All Manipur Muslim Coordinating Committee amuko ki President SM Jalana Fongdokre Hata da leiva amuko ki office da pangthokiba maumi singa unaba adu damana makhatana ai Manipur gi lamkhai manung da sariba police outpost asi sefona lauthokadabani ana demand thoriba si Nagaland lengak tawgadabani maduga Manipur lengak ka pau faun handuna miyam da awa fidana sathagadaba thabaga mane Aran pamungda bancha tariba lupasigi mathakta Manipur laiga ki maikete gi lokot pham thokpa legal action sin lawgadabani karigumba Manipur laiga no tumina lai thokpa thoklabadi wakhalon manaba lup singka punchina dun counter blockade natagna counter banda singbagi khongjang singcho saksin lapat yai aike mana hai hiramasi ga mari leina Manipur gi Chief Minister and Biren State asigi afun bagi sakdam da singna rakpa sing wafam amata jasina ba tawroi ana phongdokhiba wafam adumak thaganingai oi khongpam asada Manipur gi miyam amade civil organization singna su sakot pham thoki Madam kaya ki mamang dagi hauna Nagaland gi lambi paring asida sana thaknava posai pusinduna sanglakliba gari sing dagi niyam chumdava tax kya lawbagi wathok laire masina maram oiduna Manipur da maram chadar posai gi mamal ka hena wangbagi awabasu state asigi miyam na thengna duna laklebane abi maram amagi su miyam gi lifeline oidba nasan hawe amaba thingjin ningba matamda thingjin bagi thabak sathariva kangbu sing mathakta lekha na madik chaba thabak lawhat kadabane jogo valley gi maram da lamda masida tatna thana bhai yadaba puari kya am lairibane Manipur State and Naga Hills ki survey da sembam yep amadi angan ba matam da ki ngak senduna thamlak liver record sing da yumpham oidon lamgi se na ba sigi matang da waroisin ama purakada bane drug ki case ka mari laina fa ba punba yaropa da wasat ngonong amada tawbirakano thongam santi Moirang Assembly Constituency ki manung da leiba miyosing barakta drug case ka mari laina police amadi CS sing na fa ba punba yaropa da makal amada ki wanom ba tawbirakano aina AC asigi MLA thongam santi na phongdokre Kokda Municipal Council Ward Number 8 ki Development Committee amadi Farmers Club na sinduna pangthokiba tarabna okpagi tharong ka mari lena MLA thongam santi na hai handak phanggiba State Assembly mi from the Chief Minister and Birena Futhokiba Manipur dagi maiga wachinjak maru phangna muthat na bagi tamak drug ka mari lena fa ba miyoising madik jaba jarak vegan ana phongdokiba wafam adu taramna oke Assembly the Chief Minister and Birena phongthorkiba wafam adu soitana tabak to onthorakani haibaki thajaba lai Sangchiliba war on drug ki khongjang asigi mbek to tabak tawrakwa moirang yasigi biya mari mata isilina political party ki warbasu amata mateng tawroi lona jada ba tabak tawriba adu the local MLA ni haiduna kankana ba wafam pukhat pirakano mayaga ba sinjak amadi drug ki mbek to matam pumbada lepkani Manipur amadi moirang AC ba drugs free ohen bada AC asigi biyam achawu thodang labiyo mayaga ba sinjak na tungi jumpiren orakadori ban hakya ki punsi khangu tak tamahalak padagi khunai asigi maraibak tambangam da phibam da lagle Nomagi line sel taning ba mioi masing hengkalakpadagi akiba leitana drug lalon bagi thabak chathana rakli Tunggi khunai gi khandraba masaka ki nungaina ba khanba wakhalol asina pirakliwa akan ba saitheng asi ekhoi amato ina thengna bi ba matam oire Asia sidagi mi ama hek drug kamari leinava case ta fawa punba yoropada wasat wanum lakbi gano
Makatarakwa atopa pau madana bus ama sing lambi dagi foot humfu luba belly de tasin bada miuni fan sire nifuga mari sokle thang junumit ki numidang athing bada Andhra Pradesh ki Sidur district ki Vakara feta singi lambi amada khongjal jang chalakwa private bus ama foot humfu luna makha ki belly de tasin khiba ki thaudukta miuni fan sire amaso atai miuni fuga mari na asok pandangle aina police na phangdoragle police na makatan hai victim sing adu Anantapuram district dagini makoi loinamak mari mata ngaktani makoi nawaisin numit ki ayukta pangthokadaba luhong bagi engagement thorok bada saruk yana bagi damak Dharmaparam dagi Tirupati tamna lakhibani singi lambi adu da khongjal ka hena jangna thorok badagi accident adu thokibani ana senior police officer aduna phangdoke accident adu da sikiba singi manungda vernacular pause amra tabak tawwa journalist ama yauke pungmamba matam oibana rescue operation da matam yamna jangke Sidur District Collector M. Hari Narayan accident mafam da sanction ki amasong mana rescue amasong relief operation sing yang chen ke Tirupati Urban SP CSB Afalut Naidu amasong police person sing team aman asok pa miyoi sing thauri sinaraga phibam soklava gari manung dagi sing thoke amasong makoi va Tirupati de leiva IUI a hostel pokhat ke accident adu da sikhi basing ki haksang sing thang jinamit ki angan badal thoki amasong hostel adu da postmortem conduct tauke Sidur District tagi Haurokwa State Panchayat Raj Minister PRC Redina Hostel adu da leiriba asok pasing adu ki phibam sing yang sinke Andhra Pradesh government accident adu da laikitraba miyoi kudum ki imung da lupa lakh ani ki ex gratia piragani ana lauk thoki bagaloinena asok khudimak tan lupa lising yang kai piragani ana lauk thokre accident adu da miyoi kya laikitaba da Prime Minister Narendra Modi na awaba phangdokre imung manung na hawriba awaba da saruk jari ana Modi na toida mat haike Laikitaba miyoi punamaki imung sing da lupa lakh ani ki ex gratia piragani amaso Asoka pandang laba kudimak tan lupa lising yang kai piragani ana so Prime Minister na lauk thoke Governor Viswa Bhushan Harichandan Chief Minister Y.S. Jagan Mohan Reddy Telugu Desam Party के President N. Chandrababu Naidu Jagan Sena Chief K. Pawan Kalyan State VGP Vice President S. Vishnu Vardhan Reddy Party's Congress Committee के President S. Saila Janat amasung atai kya nasu awafa phongdoke Flat lay के दबसिंग दगी तौक्सिनरग लुफा करोड़ तरगा मथोय लौथोखिबा अनि फारे यम लay के दबा मियो यांखिगा मथोय दगी तौक्सिनरग लुफा करोड़ तरगा मथोयगी Sanfam lauthokhiba miyo ani Delhi police na fare an official amada thang chinabi ta phongdokre faraba miyo adudi oxygen amasung pratik jenne makoi ani irai numitagi police custody ta thamkre aire case sing matang da marik chomba ohofam sing thamladuna economic offense wing ki DCPMI haidana phongdokhiba da complainant sing amade victim sing report torpa ki matungina Uttar Pradesh ki Ghaziabad ta semko liba Red Apple Homes haina mingthonba housing project asigi flat sing puk tawnaraba Manju J Homes Limited ki director sin hajarakhi aire flat sing puk tawgi matam kumjali sing ani taragani thoida makoina victim sin da sahi ahum ge manung da flat sing kosin nagani aina thajaba bigi adobo haju bhawda flat ki sengko chagali pa thabak sing loisin dana lairi amade sengko chagali company na vengi EMI thibasu lepkre haju bhawda complainant jangkai ga mathoina Lufa crore taraga mathogi senfam yaukre aina economic offense wing da khangalakre aina official aduna makhata ke mangna makhata raduna complainant am bram bakoi ki knowledge jautana loan sanction tawi amade document am basing da makoina signature sing sanction sajin da loan gi am senfam sing builder company sing da sahan ki aire makoi pa wang phong tawra batung da Indian Penal Code ki section 406 409 420 467 471 amadi 120 begi makhada case ama register tawba loinena Makadana tijin umjin bagi tapak hauke investigation ki manung chana residential project asigilam asi equis oiriba builder company ki maming de leramba khanglakibani aire CRPC ki section 102 ki makada notice mamari linava district collector sub register SDM tehsildar GDN singba da thadun project adugi lamadu investor singba namthak tawri haibasi Kangan bagal weda na masigi matang tabak hatawa transfer na tragana ahum zero party ki right hand na bhai jake Ghaziabad Development Authority dagi fangkiba paukum dagi project adogi permission ado komjal sing ani taraga mangagi December ta pirakhibani amasong madugi matung da fair department environment department amadi municipal corporation ki permission sing fangki an official asna phangdoke Ukraine ki president Zelensky na west dagi kulai demand tawkhre makoi Russia ki ravra hangkre Khoisaung na uraba Ukraine ki President Volodymyr Zelensky na nongchuk leibak sing da makoi ki baidun leiriba military hardware sing tu dagi apikpa macet amato uraba su pinanaba ngarang demand tawkre amasung makoi Moscow bo akiba pukla hangkre
Leibak kaya marom na anti-armor amasung anti-aircraft missile sing loina na afiba kulay sing tarak na rabawa sa kre. Adaba Kiev na tank sing plane sing amasung anti-systems mathaw tari ana Zelensky na haike. Aikhoigi fortress sing leiriba sing adu maduni mafam atu uful thangdu leiriba adu maduni masi punamak si Ukraine kakta gining tamna paginate Europe pumba gining tamna begini ana garang no bidang waram atheng bada video da santorapa warol adu de Ukraine president adu na haike. Ukraine na networki leiriba aircraft sing adu gi sumna gi sada amakak tank sing adu gi sada amakak mathaw tay amasong masidagi hena fiu hairoi hena magna makata ke. Aikhoina hanadagi numit kuntraga mathoining ai tuna leirakre Euro Atlantic Community adu gi thabagado kanana fore masih haujiksu taseng nama akib adu gi maram dagi Moscow na purivra haina magna hangke kariba Ukraine mai thiba tarabadi Russia na Europe ki manungda makhatana sandokna bahonara kani hada Zelensky na hanana chena haike madu oiduna su Ukraine gi nokta no fly zone ama thamana na Zelensky gi hajarakwa madun hiana paksa lan ama tholakani haina neto na yakide madun hiana faksan lan ama tholakani haina neto na yakide Thasi ke akan bada foreign na Ukraine ki Air Force ki award fa mengkat bada sinanaba Germany da leiva US base amada MiG-21 fighter MiG-29 fighter jet sing transfer tawna rabo wa fa madu US na kaktat ke US President Joe Biden na karang Poland da makok thangba Ukraine minister singa onakhiwa adu da ngang khiba warol da Ukraine ki miyam na madik chawa madang mateng fangle anu wakal fauna bagi sopna ge wai ama phawa yaukhide ane Ukraine ki parliament member aman haike Nagala maromda Joe Biden na Putin bo mihat wa haikiva matung lan kankalagadra aina Macron na akiva fokre. Russia ki President Vladimir Putin na Ukraine da landariva adugi matang da mahakwo US President Joe Biden na mihat wa aina fongtokiva adugi matung. Moscow ga wai gi lan tawna dana France ki President Emmanuel Macron na si na Biden bita warning tawkre. Magi davakti ahan bada sesbiar ama fangba amasung adugi matung da diplomatic pambai sing na trop sing punabak handokwa asini aina broadcaster France home da Macron haike. Kari kembali kau nama tu tahu paham lah badi, aku ida wahai dan akan thabak tu wahai basu akan bawa ngang loy dabani. Rusia na Ukraine gingang kau singi manakta lanmi paisen kiba, amasung jum thang nawa, adu dah lanta kiba adu gimatung ahusuk pawa Ferris na Moscow ga diplomatic channel sing tham nari. France ki President Macron ki Philip adu atai lu sing bakrana janing tabak fong doke, adu wat lan adu dagi asok fa, adu hantan na masih maruai ane President Macron na magi Philip adu ngak doke. Adu manabak Empire sing gi Europe amada amuk halak pa pambagi. Domination tawbagi ngamkai singi integrity ki ikai khumnaba thamdabagi amasung leibak sigi hak adu makhoi masana lepsana bagi ikai khumnaba thamdabagi damak mahna ngasi namai sinamita Vladimir Putin bamaral sigi US President Biden gi ngarang ki wagang adu yamna hina ngaksau thekpa moike Poland lakwa khongsana bada US chief executive aduna Russia ki President Putin bo power fight leiba ngamroi daba miharpa amane haike coalition na authi khulai sing sana airport gi lauthok na ba demand tawkre Saudi Arabia na lusing ba Yemen da hauti singalan thing na coalition aduna Yemen gi konung sana gi airport gi makoi gi khosu khulai punamak irana sagol ba group aduna lokthok kadabani demand tawkre aina Saudi na mafoi ba Al Arabia TV channel da haikre sana gi konung gi airport aduda amasung atai civilian area sing da khulai sing thamba aduna coalition gi nongtak ta gi sadava atek sing na target tawroi do ba soingam da mafam sing oida thamba gi makoi gi status adu manglagani aina coalition aduna haike Sri Lanka ki khwaidagi leader airport da ahanba international flight ukre Sri Lanka ki khwaidagi leader amasung ahanba international airport adu sahi jangkai gi manung damadugi ahanba international flight landing ka loinana ngasi na wasin umita amukhana thabak ukre an aviation officer sana phongdokre Maldives da ki fire kiva flight ama Colombo da Atamalana international airport da landing tawke 50 seater Maldivian flight adu Colombo da Seoul amada flight home operate tawgani Maduko na Seoul amada mangarak faigani an aviation official sing aduna haike Ratmalana airport asi lising amang sampan kontra gani fan lekat kiva Sri Lanka gi khwaitagi ariba airport ne amazong matamamada di masina lefak asi gi manungda amada ngaraba international airport oirame Makatarakwa atopa Manipur gi pawda Department of Sports na lana tawkiba laite JNGBO Kaksingi President Piren Kedrim na tha asigi kundarukta Manipur University husu timdake Srikan Kawwa ka Manipur College ki mahiroi ama university na maram chadana Lauthokre hana thokebo ofam atoki matangda Manipur University ki Assistant Director of Sports Dr. CS Pradeep Singh na ofam kharapang dorgle Magi zero lasin high inter university husu competition ase Association of Indian Universities AIU gi calendar matung ina lep labasu tawdabadage Madam Lep tabana team selection ki order thok paya tan le rakhibani
Khangaudan March taraga tarita tournament asi CSJM University da tawraroi Punjab University da March kunifan da tawragani an email lake Madamasi office hour loikraba matung numidang da lakwa information ni amrom da Manipur pumba yausang festival lakibana office media house ambassador lake Mairoi sing yanglaga March taraga nifan da office katun staff sing kawraga se sangsuke March taraga tarita date vek tawraga media house kara contact tawraga selection amade tournament ki pau hap ki huyel an pau amadi sana leba ki March tara ka mapan ki publication da mayek san pau hap laki pau se dana tana player sing na firam ba contact number sing da player masa do sa pau fi ki are March kun ifan ki tournament oivane MU ki team asi tangai fadan March kun bari de imphal thadok taba yade amade player sing ki tournament ka mari aina ba tawga da ba yada ba formality sing tawda ba yada ba player sing ki tournament ka mari aina ba tawga da ba Yadava formality sing tawdaba yadava venue hongdorapana hana thokiva detail entry ki mohta nauna anova venue da detail entry ama March kun mari fawa ki manungda thadava yadava na player sing March kun gani thoida report tawnar March tara ka tare ki office order aduda khangan ke entry confirm tawrabasu AIU gi rules na detail entry matam chana afiba matam March kun mari fawa da thadrabadi sanaroi sing chanaba fangloi aire Kwaidagi luribadi Kham Manipur College ki mari selection tawbagi manungda player ahum tang kungani thoi amade kulundoi da report tawrabasu Srikanta di report tawramde report tawdaba tana player sing da university na pikadaba equipment lawrade report tawdaba I card sahi tawdaba miyam masina mahak team da yawroroi mahak yawragadi weight category state MU team sarugyabagi khudongchaba phanglaroi daba amade reserve da leiriba asigasu khudongchaba maglagani adona team manager team coach amadi department ki officers se bonna khanaraba matungda reserve da leiriba Thawal college ki boycha asi singhat ki bani aire Srikanta na mangonda amadi college da pau fi di hariba wafum asi masana asoiba kupchina na balan na haivo oigane maramdi pau khangdana college na karmna player mari gi lupa lising tara pocket money kai thoglibano college asi makki amadi maiki adongi yamna nangdava player omna khalaga amadi player sing aduna mahak masada pau pirabasu report tawra tripak karigino MU da report Tawradraga karamna mahaki maming jawdana khalibano haire RL culture bo awang bathak da thamli haiba kaktana yaroi pungning thogatfa sangi Nisikant Savam Singjamai jumnam laikai da I'd unfinished na sinduna namidumni sa thagdaba art exhibition ama books and coffee center da ngasidagi kasamdong kendragi MLA Nisikant Savam na hawdokre namidumni sa thagdaba art exhibition hawdok pagamari leinana chief guest oina wasak sarugya khiva Nisikant fangto kibada artist abasi masagi creativity yaudana namfuda artist oin bayaroi art college jauna institution kyada nawriba mairoi sing basic oina oja sing na takpi tambi bakhaktane masagi afam bagi matungina talent puthok charakadabane Manipur da art and culture bo awang bathakta thangkalaga lamda masigi laingana artist sing asibo jokat pibagi changwali haraduna marketing gi awawa Mayong nariba lamda masida Manipur lenga ki office na tragana department kudimakta local artist na yapalai artist na sabab olam sing sinabiyo Manipur lenga ki budget ta apik percent pham kharakak thamlaga art and culture zakorang ngani ana lawak tana yaroi artist bo promote tawnar ba hona bada Manipur lenga na project kya sembi baga loinana makoina photok liva art and culture ki photok sing atu lamda masigi mifum tingna sinan ba mathau tai aike aroi bida content sing asigi mar oi ba pau khara asi ba pau damjari ba Manipur local news YouTube channel amadi Facebook page asidagi yangbiri ba punamak pathaga jari channel asna tum ta kanara badi subscribe tabi division subscribe tabi ro loinana like and share tabu so kawi gan punamak pau amakana thaga jari